Wabagai Kendra gi manung chonna leiba Hangool amadi ngakhapat ki miyam gi sanabung amadi Eidgah oinaba Kendra sigi hanagi MLA MD Fajur Rahim na ngasi Hangool da law sangam ama makhai chawba lamama kathokpaga loinana mari lainaba che changsing miyam da khutsina khre Hangool Community Hall da pangthokpa miyam gi mifam da MPCC gi treasurer gi thausu puriba hanagi MLA MD Fajur Rahim na Sanabung amadi Eidgah oinaba kathoklaba lam adu club ahum haibadi Hangool Social Youth Action Committee Hasyako Ngakhapat Youth Development Association Naida amadi Hangool Muslim Youth Committee HMYC loinana Jamiatul Ulama I Hangool na sizinabada mahaki karigumba ayetpa amata leitre haina masagi khudyek supi khre loinana hanagi MLA amadi miyam aduna miyam gi damakta kathoklaba lam aduda department gi mihut yauna hanagi MLA amadi miyam na chatuna lam onbagi thabak su chathaki lam kathokpa aduga mari leinaba warol piraduna Fajur Rahim nahai lamdam asigi tungi yumbirel oirakadoriba naharol singbu masamau fana thamnaba amadi sana khotnabada malemgi thakta champion oirakpa ngamnabagi pandamda sanabung ama semgatke loinana miyamna Eid ki nama sonfam Eidgah amasu thamge haibagi wakhalonda mafam asi matam kayagi mamangdagi laurabani ngasi khulgi miyamda khutsinaba ngamba asi mapuna thaujan bibani lamasi club ahum amadi Jamiatul Ulama I Hangool na miyamgi damakta sizinabada ayetpa amata leitre haina su isagi khudyek pikre naharol singna sanabung asida sanaduna malemgi thakta pangthokpa championship kayada goal lawraktuna Manipuri malebaki mingchat purakpa ngamba sanaroi kaya thoraklagani haibagi thajabalai haiki Hangool ngakhapat youth and senior citizen gi luchingba masu oiriba social activist SK Wazit sana fongdorakhibada haukiba chahi 16 gi mamangdagi hairiba mafam asida tanabung amadi Eidgah ama thamnaba kulgi halsingna kanna hotnaduna laklibani dubu kendra sigi hanagi MLA MD Fajur Rahim na ngasi mathau taba che changsing amadi masagi khudyek piduna law sangama makai kathokpiramba asi hainingai leitana nungaiba fawi Mafam asibu sanabung amadi Eidgah onthokpada mathau taba singsu hanagi MLA na tawgani haina thajaba bibiramle mapuna thaujan birabadi lakliba Eid adagi namas asi mafam asida sonba fangani haibagi thajaba leire maram asina lam asibu kathokpiriba hanagi MLA Fajur Rahim na taruba khudingmaktasu mapuna thaujan biba oirasanu haiba wafamsu fongdokhi Ngakhapat leiba poling ani na koliba parja singi famda aina matak pinagi mamangdagi Laidun labjul layrakpa law sangam amaga law khai ay tare aduna hariba law sentoro hariba mafam asi hariba pulasi polling asli layru parsa punamaki asi hariba lumit asi degi ay naham parsa agi debakta adi tunda lakadu riba hawrak kadu riba sa inaw sing tungi jumpile ko ego ba andap haron sing amadi bagi hariba mafam ani asi law law khai na hai barak Karana, masih ada mana ini kawan, karana perlu iba, ada kan, atau mana masih lagi ay, sini cere, belum lagi iba, sini, seperti ni sini, hari itu sudah sana tanah, aduh ini, nama sortana, dah kado iba, sini nama sortana, apa, produksi sampai nama, alam semua produk tuh atau bagaimana, apa produk semua nabiro, aduh mana ini iba pilih sudah so, tunggu orang tu terpesa, ini awsin. Almadi tungi jumpre mo gelo mayam sing asing matam sing matumena sport ay basiti asing mi power house ni ay khakala ni Manipur gi dedo na lai ba si sport se lamchi dai be to kuma dik sotri hari bi sokke lambi se sotri basi so lai bi sai na sing na sana bi na matumena koi gi lamdam sing Hangool sing amade Manipur sing kendra sing diagi se pubir ko ero sahi tara hundo gi matungda toan ba mafamda ikoi diga khil si sananaba amasung pinanaba haidana kan honajarakpani adugi makha taboina 36 wabagai assembly constituency gi hanna jahi tara lisangsin MLA soibiramlaba aduga hujujigna Ex-MLA oibiriba mingona panjarabada MD Fajur Rahim aduga MPCC gi treasurer gi thawgai su pubiriba mahak masamak lengbi raktuna club ahum amadi Jamiatul Ulama Hangool ngakhapat amadi khun sida leiriba youth amadi ulmai kiram ahalaman pulap suna mifam ama pangthoklo matungduda haujuji ikoin uriba lepliba mafamse ikoi miyamda law sangam amaga lawkhai ase mahak masamakna kusina biramle iroinana hairiba law sangam amaga lawkhai ase ki darkar leiba documents requirement document puding maksu club ahum amadi Jamiatul Ulama Hangool da mahak masamakna sakhi singi mamangda sign tawraga masagi khuye kaloinana sakhi singi khuye kyauroba galoinana mahak masamangna sinabiramle makhatana sigulaba development amasung
Eidgah amasung sanabung asi henna mapung phaba Eidgah amasung sanabung oinaba honaba matamda Honorable Ex-MLA Fajur Rahim 36 Wakai Assembly Constituency masagi oiba ekoi tauba yaba piba yaba mateng su pangani habagi assure dusu miyam mamangda amadi club ahum zameto ulmada thambirami haingai litana nungaijai asigumlaba chahi kayagi matungdagi yamna wana khaurangna Eidgah gi awaba leiramba sanabung leitabagi lei awaba leiramba sing ado koghan biduna praja miyamda asigumlaba Eidgah Idul Adha chahi sida aikoi mathangi thada lakadoriba Idul Adha gi namaz sisu mafam asida perform tawba yabagi khudong chaba ma pibirambagi damak 36 Wabagai Assembly Constituency ki Honorable Ex-MLA MD Fajur Rahim bu club ahum amadi khunja sing amasung zametul olamai Hangool gi maikei dagi thamoi sengna thagat pa phongdok jari amasung makha taba thabuk thorong khuding maktasu yamna unity oiba yamna transparency oiba mawongda aikoi khuding mak thabuk tawmina gani amasung tawmina duna su lakli